ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯇꯝꯁꯤꯗꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯄꯤꯛꯂꯤ, ꯒ꯭ꯌꯥꯟꯗꯤ ꯈꯔ ꯈꯔ ꯇꯥꯔꯦ꯫ ꯑꯩꯒꯤ ꯃꯈꯥꯗ ꯏꯅꯥꯎꯅꯨꯄꯥ ꯑꯃꯁꯨ ꯂꯩ, ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤꯁꯨ ꯃꯌꯥꯝꯅ ꯄꯇꯥ ꯄꯥꯜꯂꯒ ꯁꯥꯟꯅꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯅꯠꯇꯦ, ꯈꯥꯁ ꯂꯦꯟ ꯑꯃꯗ ꯇꯤꯟꯅ ꯂꯣꯏꯅ ꯀꯣꯏꯁꯜꯂꯒ ꯃꯊꯛꯇꯅ ꯏꯅ ꯀꯨꯞꯂꯒ ꯄꯪꯂꯩ ꯃꯔꯩꯕꯅꯤ꯫ ꯏꯃꯥꯗ ꯑꯩꯅ, "ꯏꯃꯥ, ꯑꯩꯈꯣꯏꯅ ꯌꯨꯝ ꯐꯖꯕꯗ ꯂꯩꯇꯦ, ꯃꯤꯗꯤ ꯌꯨꯝ ꯐꯖꯕꯗ ꯂꯣꯏꯅ ꯂꯩ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯪꯉꯤ꯫ ꯄꯥꯕꯨꯡꯁꯨ ꯎꯗꯦ, ꯃꯤꯒꯤꯗꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯣꯏꯅ ꯂꯩ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯃꯥ ꯅꯪ ꯈꯛꯇꯅꯤ, ꯕꯕꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗꯣ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯥꯝꯅ ꯇꯣꯏꯅ ꯏꯃꯥꯗ ꯍꯪꯉꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯋꯥꯍꯪꯗꯣ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯇꯧꯗꯨꯅ, "ꯅꯪꯒꯤꯗꯣ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ, ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯩ ꯀꯣꯟꯅ ꯐꯖꯅ ꯍꯥꯏꯔꯒꯦ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯏꯃꯥꯅ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯌꯨ ꯌꯣꯟꯕꯅꯤ꯫ ꯏꯃꯥꯅ, "ꯋꯥꯊꯤ ꯉꯥꯡꯂꯒ ꯂꯩꯔꯅꯨ, ꯃꯤꯅ ꯆꯥꯔꯝ ꯊꯛꯂꯝꯕꯒꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯣ, ꯒ꯭ꯂꯥꯁꯀꯗꯣ ꯐꯦꯡꯗꯣꯛꯑꯒ ꯄꯨꯁꯤꯜꯂꯛꯑꯣ ꯑꯁꯤꯗ, ꯃꯤ ꯑꯇꯩ ꯑꯃꯨꯛ ꯂꯥꯛꯂꯅꯤ, ꯆꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯀꯅꯥꯅ ꯆꯪꯅꯤꯡꯒꯗꯣꯏꯒꯦ? ꯁꯤꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨꯅꯅꯦ ꯏꯃꯥꯏꯆꯥ ꯆꯔꯥ ꯍꯦꯟꯗ꯭ꯔꯤꯕꯁꯦ, ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯔꯅꯨ, ꯆꯠꯂꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯠꯇꯧ, ꯅꯪꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯃꯇꯥꯡ ꯆꯥꯕꯗ ꯑꯩ ꯀꯣꯟꯅ ꯐꯖꯅ ꯍꯥꯏꯒꯦ" ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯉꯥꯏꯍꯥꯛ ꯄꯣꯠ ꯌꯣꯜꯍꯧꯅꯕ ꯍꯥꯏꯗꯨꯅ ꯅꯪꯅꯕ ꯍꯣꯕꯦ ꯌꯥꯝꯅ ꯇꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯦ ꯍꯥꯟꯅꯗꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯔꯝꯃꯤ, ꯑꯩꯅ ꯁꯨꯝ ꯆꯥꯎꯁꯜꯂꯛꯄꯗꯒꯤ ꯁꯨꯝ ꯊꯤꯖꯤꯜꯂꯛꯏ꯫ ꯑꯗꯨꯕꯨꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯂꯩꯔꯕꯗꯤ ꯐꯅ ꯌꯥꯝꯅ ꯊꯤꯔꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯗꯤ ꯑꯗꯨꯝ ꯐꯖꯔꯛꯄ ꯇꯥꯕꯅꯤ꯫ ꯌꯥꯝꯅ ꯐꯖꯔꯝꯕ ꯃꯤ ꯑꯣꯏꯔꯁꯨ ꯂꯩꯇ ꯂꯥꯏꯔꯕ ꯑꯋꯥ ꯆꯩꯊꯦꯡ ꯊꯦꯡꯅꯔꯕꯗꯤ ꯅꯣꯡꯃꯒꯤ ꯊꯤꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯊꯣꯛꯑꯦ ꯀꯥꯏꯅ ꯏꯃꯥꯅꯒ ꯑꯩꯈꯣꯏꯒꯤ ꯐꯤꯖꯣꯜ ꯍꯣꯡꯕꯤꯕꯒꯤ ꯋꯥ ꯂꯩꯇꯦ, ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕ ꯑꯁꯤ ꯈꯛꯇꯅꯤ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯆꯥꯔꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤ ꯐꯥꯎꯕ ꯅꯣꯡꯃꯇ ꯃꯄꯨꯡ ꯐꯥꯅ ꯆꯥꯕ ꯐꯪꯗꯦ꯫ ꯏꯃꯥꯅ ꯌꯨ ꯊꯛꯄ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡ ꯑꯁꯤꯅ ꯂꯦꯝꯂꯒ ꯆꯥꯕ, ꯂꯦꯝꯗ꯭ꯔꯒꯅ ꯊꯣꯡꯂꯤꯕ ꯈꯥꯡ ꯑꯗꯨꯗ ꯇꯣꯠꯂꯒ ꯅꯅꯥꯎꯒ ꯑꯩꯈꯣꯏ ꯌꯨꯝ ꯄꯨꯟꯅ ꯆꯥꯏ꯫ ꯆꯥꯛꯄꯨꯗꯤ ꯄꯨꯛ ꯊꯟꯅ ꯆꯥꯏ ꯍꯥꯏꯕꯕꯨ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯖꯔꯕꯁꯨ ꯅꯣꯡꯃꯇ ꯃꯄꯨꯡ ꯐꯥꯅ ꯃꯇꯨꯝ ꯍꯥꯎꯅ ꯆꯥꯕ ꯐꯪꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯏꯃꯥꯗ ꯍꯥꯎꯏ ꯍꯥꯎꯇꯦ ꯆꯥꯒꯦ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏꯁꯨ ꯇꯧꯕ ꯂꯩꯇꯦ꯫ ꯅꯣꯡꯃꯒꯤ ꯑꯔꯩꯕ ꯑꯐꯪꯕ ꯆꯥꯔꯤꯕ ꯑꯁꯤꯅ ꯄꯦꯟꯊꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩ꯫ ꯅꯅꯥꯎꯗꯤ ꯈꯪꯖꯗꯕꯅꯤꯅ ꯃꯥꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯥꯟꯅꯄꯣꯠ ꯑꯃ ꯄꯤꯈ꯭ꯔꯒ ꯑꯗꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯌꯨ ꯊꯛꯄ ꯂꯥꯛꯄ ꯀꯀꯥꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯨꯄꯥ 5-10 ꯄꯤꯔꯝꯕꯁꯨ ꯌꯥꯎꯏ꯫ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯀꯟꯗꯦ, ꯃꯥꯒꯤ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯑꯩꯅꯁꯨ ꯁꯪꯂꯕꯗꯤ ꯍꯦꯛ ꯁꯥꯟꯅꯃꯤꯟꯅꯩ, ꯏꯃꯥꯅ ꯊꯕꯛ ꯍꯥꯏꯔꯛꯂꯕꯗꯤ ꯑꯗꯨꯝ ꯇꯧꯏ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯋꯥꯈꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯅꯁꯨ ꯈꯜꯂꯤ, ꯃꯇꯝꯁꯤꯗꯗꯤ ꯌꯨ ꯌꯣꯟꯕꯁꯦ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯕ ꯃꯇꯝꯅꯤ꯫ ꯏꯃꯥꯒꯤ ꯃꯅꯥꯛꯇꯁꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯛꯇꯨꯅ ꯌꯨ ꯌꯣꯟꯕ ꯇꯣꯛꯑꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ, ꯆꯔꯥ ꯍꯦꯟꯗ꯭ꯔꯒ ꯂꯣꯏꯔꯦ, ꯃꯣꯏꯅ ꯑꯩꯒꯤ ꯏꯊꯤꯕꯣꯡ ꯊꯥꯕꯤꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯣꯜꯂꯤ꯫ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯉꯥꯡꯖꯔꯤꯕ ꯍꯥꯏꯕꯗꯨꯅꯤ, ꯃꯥꯒꯤ ꯅꯨꯄꯥꯁꯤꯡꯗꯨꯅ ꯊꯛꯄꯒꯤ ꯌꯨ ꯌꯣꯟꯕ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯌꯨ ꯌꯣꯟꯕ ꯑꯩꯈꯣꯏꯗꯒꯤ ꯐꯥꯈ꯭ꯔꯒ ꯃꯈꯣꯏꯅ ꯄꯨꯁꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯄꯤꯊꯛꯄꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯁꯦ ꯃꯆꯤꯟꯗ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯏ꯫ ꯑꯩꯁꯨ ꯅꯍꯥꯟꯗꯒꯤ ꯑꯗꯨꯝ ꯍꯪꯗꯨꯅ ꯂꯥꯛꯄꯒ ꯉꯁꯤ ꯍꯪꯂꯨꯔꯕꯗꯤ ꯁꯣꯏꯗꯅ ꯆꯩ ꯆꯥꯔꯅꯤ ꯈꯟꯗꯨꯅ ꯉꯁꯤꯗꯤ ꯍꯪꯗꯕꯤꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯏꯃꯥ ꯏꯁꯧ ꯂꯥꯡꯈ꯭ꯔꯦ ꯈꯪꯉꯕꯅꯤꯅ ꯑꯩꯁꯨ ꯑꯔꯩꯕ ꯊꯕꯛꯁꯤꯡꯁꯦ ꯁꯠ ꯇꯧꯁꯤꯜꯂꯤ꯫ ꯅꯨꯃꯤꯗꯥꯡꯁꯨ ꯑꯗꯨꯝ ꯃꯉꯥꯏ, ꯌꯨ ꯊꯛꯄ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯊꯥꯛꯂꯤꯕꯁꯤꯡ ꯑꯁꯦ ꯂꯦꯝꯂꯒ ꯆꯥꯕ, ꯂꯦꯝꯗ꯭ꯔꯒ ꯇꯣꯛꯄ, ꯈꯥꯡ ꯇꯣꯜꯂꯒ ꯆꯥꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ, ꯑꯗꯨꯝ ꯍꯩꯅꯔꯦ, ꯑꯁꯤꯁꯨ ꯃꯍꯥꯎ ꯑꯃꯅꯤ꯫ ꯄꯤꯛꯂꯤꯕ ꯏꯅꯥꯎꯅꯨꯄꯥ ꯑꯁꯤꯁꯨ ꯃꯍꯥꯎꯇꯕ ꯊꯤꯗꯅ ꯅꯣꯡꯃꯒꯤ ꯃꯕꯨꯛ ꯊꯟꯅꯕ ꯍꯥꯏꯗꯨꯅ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯏ꯫ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ, ꯃꯈꯨꯠ ꯍꯥꯝꯕꯣꯏ ꯍꯥꯝꯗꯕꯣꯏ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯍꯦꯛꯇꯃꯛ ꯇꯨꯝꯈꯤꯅꯤ꯫
ꯄꯤꯛꯂꯕ ꯁꯪ ꯃꯆꯥ ꯑꯁꯤꯗ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯌꯨ ꯊꯛꯄ ꯂꯥꯛꯄ ꯃꯤꯁꯤꯡꯒꯤ ꯐꯝꯐꯝ ꯁꯦꯝꯗꯨꯅ ꯊꯝꯃꯤ, ꯑꯗꯨꯒ ꯃꯆꯦꯠ ꯑꯃꯗꯅ ꯐꯃꯨꯡ ꯑꯃ ꯊꯥꯔꯒ ꯃꯆꯤ ꯑꯃꯗꯅ ꯆꯥꯛꯁꯪ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯩꯁꯨ ꯑꯃꯠꯇ ꯊꯥꯟꯕ ꯅꯠꯇꯦ, ꯏꯃꯥꯅ ꯊꯣꯡ ꯊꯥꯛꯂꯤꯕ ꯁꯤꯡꯒꯤ ꯃꯩ ꯍꯧꯔꯛꯂꯤꯕ ꯃꯉꯥꯜ ꯑꯗꯨꯅꯅꯤ꯫ ꯑꯗꯨꯕꯨ ꯌꯨ ꯊꯛꯐꯝ ꯑꯗꯣꯝꯗꯗꯤ ꯊꯥꯃꯩ ꯕꯨꯗꯣꯟ ꯑꯃ ꯊꯥꯟꯗꯨꯅ ꯃꯌꯥꯝꯁꯤꯡꯅ ꯊꯛꯅ ꯆꯥꯅꯔꯤꯕꯁꯤꯡ ꯑꯗꯨ ꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯟꯗꯨꯅ ꯊꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯕꯗꯤ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯁꯨ ꯃꯩ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ꯫ ꯃꯊꯛ ꯑꯗꯨꯗ ꯏꯅ ꯀꯣꯏꯔ ꯀꯣꯏꯅ ꯀꯨꯞꯁꯜꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯐꯨꯊꯔꯛꯄ ꯑꯗꯨ ꯐꯃꯨꯡ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯆꯪꯂꯛꯏ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗꯅꯤ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯖꯔꯤꯕ ꯑꯁꯤꯁꯨ꯫ ꯃꯝꯈ꯭ꯔꯕ ꯄꯤꯛꯈ꯭ꯔꯕ ꯀꯥ ꯑꯗꯨꯗ ꯊꯣꯡꯅꯥꯎꯗꯒꯤ ꯆꯪꯂꯛꯄ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯏꯃꯥꯁꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗꯅꯤ ꯊꯣꯡꯕꯤ ꯊꯥꯛꯄꯤ ꯇꯧꯗꯨꯅ ꯌꯨ ꯊꯛꯄ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯄꯤꯖ ꯄꯤꯊꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯁꯨ꯫ ꯑꯩꯁꯨ ꯑꯗꯨꯝ ꯆꯥꯎꯁꯤꯜꯂꯛꯂꯕꯅꯤꯅ ꯅꯣꯡꯃꯗꯤ ꯏꯃꯥꯗ ꯕꯕꯥꯒꯤ ꯃꯔꯝꯗ ꯈꯔ ꯍꯪꯉꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯪꯂꯛꯄꯅꯤꯅ ꯏꯃꯥꯅꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯌꯨ ꯊꯛꯄ ꯂꯥꯛꯂꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯥꯏꯔꯝꯂꯤꯕ ꯊꯛꯂꯞ ꯆꯥꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯇꯥꯁꯤꯜꯂꯤ꯫ ꯏꯃꯥꯅ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯋꯥꯏ ꯇꯩꯔꯤꯉꯩ ꯑꯩꯅ ꯃꯈꯣꯏꯅ ꯆꯥꯔꯝꯂꯤꯕ ꯄ꯭ꯂꯦꯠ ꯑꯃꯗꯤ ꯒ꯭ꯂꯥꯁꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯐꯦꯡꯗꯣꯛꯏ꯫ ꯏꯅꯥꯎꯅꯨꯄꯥꯗꯤ ꯉꯁꯥꯏꯅ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯕꯅꯤ꯫ ꯏꯃꯥꯅꯁꯨ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯈꯪꯅꯤꯡꯗꯨꯅ ꯅꯄꯥꯕꯨꯡꯒꯤ ꯋꯥꯔꯤꯗ ꯍꯪꯂꯤꯕꯗꯣ ꯉꯁꯤꯗꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒ ꯏꯃꯥ ꯐꯖꯅ ꯂꯤꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯇꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯋꯥꯕ ꯈꯪꯗꯕ ꯃꯈꯩ ꯊꯕꯛꯁꯤꯡ ꯑꯗꯣ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯤ꯫ ꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯏꯃꯥꯅ ꯇꯧꯔꯤꯕ ꯑꯗꯣ ꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯣꯏꯕ ꯉꯥꯏꯔꯤꯕꯅꯤ ꯑꯩꯅ ꯏꯃꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯏꯃꯥꯅꯁꯨ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯑꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯐꯃꯨꯡ ꯑꯗꯨꯗꯅꯤ ꯏꯃꯥꯒ ꯑꯩꯒ ꯅꯅꯥꯎꯒ ꯑꯩꯈꯣꯏ ꯍꯨꯝ ꯇꯨꯝꯗꯨꯔꯤꯕ ꯑꯁꯤꯁꯨ꯫ ꯅꯅꯥꯎꯅ ꯃꯌꯥꯏꯗ ꯁꯜꯂꯒ ꯇꯨꯝꯈ꯭ꯔꯦ, ꯑꯩꯅ ꯈꯨꯌꯥꯗ ꯑꯣꯜꯂꯒ ꯇꯨꯝꯒꯅꯤ꯫ ꯏꯃꯥꯒ ꯅꯅꯥꯎꯒꯅ ꯀꯣꯛꯂꯣꯝꯗ ꯑꯣꯜꯂꯒ ꯇꯨꯝꯒꯗꯕꯅꯤ꯫ ꯏꯃꯥꯅ ꯅꯅꯥꯎꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯄꯤꯛꯈ꯭ꯔꯕ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯗꯨꯗꯒꯤ ꯆꯪꯂꯛꯂꯤꯕ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯇꯞꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯝꯅ ꯑꯣꯏꯔꯛꯈꯤꯕ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯦ ꯖꯤꯔꯤꯔꯣꯝꯗ ꯄꯣꯠ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯒꯥꯔꯤ ꯑꯃꯗ ꯌꯥꯎꯕꯖꯥꯠꯅꯤ꯫ ꯏꯃꯥꯁꯨ ꯃꯇꯝꯗꯨꯗꯗꯤ ꯂꯩꯁꯥꯔꯤꯕꯅꯤꯅ ꯄꯥꯕꯨꯡꯅ ꯑꯗꯨꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄ ꯑꯗꯨꯗ ꯊꯦꯡꯅꯕꯗꯒꯤ ꯈꯪꯅꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏ꯫ ꯑꯗꯨꯝꯅ ꯈꯪꯅꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯅꯔꯗꯨꯅ ꯕꯕꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯏꯃꯥꯁꯨ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯕꯕꯥꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯒ ꯏꯃꯥꯒ ꯕꯕꯥꯒꯁꯦ ꯑꯩ ꯄꯣꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯕꯕꯥꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯍꯦꯟꯗꯔꯃꯦꯟ ꯑꯣꯏꯗꯨꯅ ꯑꯁꯨꯝꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤꯗꯤ ꯊꯣꯏꯅ ꯑꯋꯥꯠꯄ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯃꯥꯁꯨ ꯊꯥ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯅꯥꯎꯁꯨ ꯑꯃꯨꯛ ꯃꯤꯇꯝꯈꯤ꯫ ꯑꯁꯨꯝꯅ ꯊꯥ ꯀꯨꯝ ꯁꯨꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯕꯕꯥꯁꯨ ꯍꯟꯗꯛꯀꯤ ꯊꯥꯁꯤꯅ ꯂꯣꯏꯁꯤꯜꯂꯒꯦ, ꯆꯠꯃꯩ ꯆꯠꯂꯒ ꯄꯩꯁꯥ ꯐꯪꯂꯝꯗꯦ ꯀꯥꯟꯁꯤꯗ ꯇꯣꯛꯄꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯒ ꯊꯥ ꯁꯨꯗꯕꯤꯗ ꯄꯩꯁా ꯄꯤꯌꯨ ꯍꯥꯏꯔꯕꯗꯤ ꯃꯤꯁꯨ ꯄꯤꯅꯤꯡꯉꯣꯏ ꯍꯥꯏꯗꯨꯅ ꯕꯕꯥꯁꯨ ꯆꯠꯄꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯕꯕꯥꯈꯣꯏꯒꯤ ꯒꯥꯔꯤꯗꯣ ꯂꯣꯈꯥꯗ ꯑꯣꯟꯊꯕꯗꯒꯤ ꯒꯥꯔꯤꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯁꯨ ꯄꯨꯟꯅ ꯂꯣꯈꯥꯗꯨꯗ ꯑꯣꯟꯊꯈꯤꯕꯗꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯗꯤ ꯊꯤꯕ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯏꯃꯥꯁꯨ ꯑꯗꯨꯒꯤ ꯄꯥꯎꯗꯣ ꯇꯥꯕꯗ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯊꯥ ꯀꯨꯝ ꯁꯨꯖꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅꯅꯥꯎꯁꯤꯁꯨ ꯄꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯁꯨ ꯃꯊꯪ ꯃꯊꯪ ꯂꯝ ꯌꯦꯟꯅꯔꯛꯄ ꯃꯇꯝꯗ ꯕꯕꯥꯗꯤ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯏꯃꯥꯒꯤ ꯁꯔꯨꯛ ꯊꯨꯡꯐꯝ ꯊꯣꯛꯄꯁꯦ ꯄꯤꯕꯤꯗꯕꯤꯗ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯄꯥꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯞꯄꯅꯤꯅ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯟꯊꯣꯛꯄꯒ ꯍꯦꯛ ꯆꯠꯄꯗꯤ ꯉꯝꯗꯦ꯫ ꯄꯩꯁా ꯌꯥꯝꯅ ꯆꯪꯒꯗꯧꯔꯤꯕꯅꯤꯗꯣ, ꯈꯨꯠꯇ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯄꯩꯁా ꯈꯔ ꯂꯩꯔꯝꯕ ꯑꯗꯨꯁꯨ ꯅꯅꯥꯎ ꯄꯣꯛꯄꯗ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ꯫ ꯕꯕꯥꯅ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤꯁꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯥꯒꯤꯗ ꯅꯣꯡꯃ ꯈꯔ ꯊꯝ, ꯑꯃꯒꯤꯗ ꯅꯣꯡꯃ ꯈꯔ ꯊꯝ,
ꯑꯁꯨꯝꯅ ꯂꯦꯜꯂꯛꯄꯅ ꯏꯃꯥꯁꯨ ꯃꯤꯒꯤꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯩꯕꯁꯤ ꯏꯀꯥꯏ ꯍꯥꯏꯗꯨꯅ ꯂꯩꯔꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯥꯁꯂꯦꯟ ꯑꯗꯨꯗ ꯇꯤꯟꯅ ꯈꯥꯖꯤꯟꯗꯨꯅ ꯌꯨ ꯌꯣꯜꯂꯒ ꯂꯦꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯀꯣꯏꯅ ꯂꯤ ꯏꯃꯥꯅ, ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯝꯖꯤꯟꯖꯔꯒ ꯂꯤꯖꯔꯕꯅꯤ꯫ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯃꯥꯁꯨ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯏꯃꯥꯗꯁꯨ ꯍꯪꯉꯤ, ꯏꯃꯥ, ꯃꯤꯒꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯣꯔꯤꯕꯅꯣ? ꯌꯥꯔꯒꯗꯤ ꯄꯩꯁꯥꯗꯣ, ꯌꯨ ꯌꯣꯟꯕꯒꯤ ꯄꯩꯁꯥꯗꯣ ꯈꯔ ꯂꯩꯔꯕꯗꯤ ꯖꯤꯔꯤꯗ ꯕꯣꯕꯣꯛꯈꯩꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤꯕ? ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯠꯀꯅꯤ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯠꯀꯅꯤ, ꯑꯗꯨꯕꯨ ꯑꯩ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯗꯤ ꯆꯠꯂꯣꯏ꯫ ꯅꯄꯥꯅ ꯊꯝꯕꯤꯔꯝꯂꯤꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤꯗ ꯂꯩꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯥꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤ ꯇꯥꯅ ꯄꯨꯔꯛꯄꯅꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯅꯕ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯏꯪꯈꯣꯜ ꯑꯆꯧꯕ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯁꯥꯗꯨꯅꯗꯤ ꯂꯩꯈꯤꯅꯤ꯫ ꯑꯩꯒꯤ ꯇꯪ ꯇꯥꯕꯤ ꯑꯃ ꯈꯪꯂꯕ ꯃꯇꯨꯡꯗ ꯏꯄꯥꯝ ꯂꯝꯗꯝꯗ ꯆꯠꯀꯅꯤ꯫ ꯑꯁꯤꯅꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯕꯣꯕꯣꯛꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯤ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯐꯠꯇꯦ꯫ ꯏꯃꯥꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯏꯕꯥꯅꯤꯒꯤ ꯈꯜꯂꯒ ꯃꯇꯝ ꯈꯔꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯝꯕꯤꯕ ꯌꯥꯕꯅꯤ꯫ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤꯗꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ꯫ ꯊꯦꯡꯅꯕ ꯃꯇꯝꯗꯁꯨ ꯏꯃꯥꯅ ꯃꯁꯛ ꯇꯥꯛꯏ꯫ ꯃꯁꯛꯁꯤꯡ ꯑꯗꯣ ꯎꯕꯗ ꯏꯃꯥꯅ ꯋꯥꯔꯤ ꯂꯤꯕ ꯑꯗꯨꯒ ꯅꯨꯡꯁꯤꯗꯗꯨꯅ ꯀꯧꯕ ꯐꯥꯎꯕ ꯀꯧꯗꯦ꯫ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯅꯣꯡꯃ ꯐꯥꯎꯕ ꯀꯧꯗꯦ꯫ ꯑꯩꯅꯁꯨ ꯏꯃꯥꯗ ꯑꯃꯨꯛ ꯍꯪꯉꯤ, ꯏꯃꯥ, ꯕꯕꯥꯅ ꯂꯩꯔꯝꯂꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯂꯩꯇꯦ ꯍꯥꯏꯔꯒ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯏꯂꯥꯏ ꯂꯥꯏꯅ ꯇꯥꯟꯊꯣꯛꯂꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯏꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯪꯁꯤꯗꯤ ꯌꯥꯝꯅ ꯍꯪꯒꯗꯧꯔꯤꯍꯦ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯁꯣꯝꯗ ꯊꯕꯛꯄꯨ ꯇꯧꯒꯗ꯭ꯔꯥ, ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯨꯒꯤ ꯋꯥꯈꯜꯕꯨ ꯈꯟꯒꯗ꯭ꯔꯥ, ꯂꯩꯇꯥꯐꯝ ꯑꯃ ꯈꯪꯗꯦ꯫ ꯂꯣꯏꯕꯒꯤ ꯂꯣꯏꯕ ꯅꯪꯅ ꯍꯪꯒꯗꯕꯁꯤꯡꯗꯣ ꯉꯁꯤ ꯂꯣꯏꯅ ꯍꯪꯂꯣ꯫ ꯏꯃꯥ ꯅꯪꯒꯤ ꯄꯥꯎꯈꯨꯝꯁꯤꯡꯗꯣ ꯄꯨꯂꯞ ꯄꯤꯔꯒꯦ, ꯑꯗꯨꯒ ꯃꯇꯨꯡ ꯃꯅꯥꯎꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯪꯂꯛꯀꯅꯨꯀꯣ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯌꯥꯔꯤꯉꯩꯗ ꯂꯣꯏꯅ ꯍꯪꯍꯧꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯥꯁꯨ ꯄꯩꯁా ꯑꯃꯠꯇ ꯂꯩꯇꯕꯗꯒꯤ ꯇꯨꯃꯤꯟꯅ ꯌꯨ ꯌꯣꯟꯕ ꯍꯧꯔꯛꯑꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝꯁꯨ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯇꯞꯅ ꯇꯞꯅ ꯈꯪꯂꯛꯄꯗꯒꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯂꯩꯔꯒ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯄꯨꯔꯒ ꯊꯛꯈꯤꯕ ꯑꯣꯏꯔꯗꯤ ꯐꯕ, ꯌꯨ ꯌꯣꯟꯐꯝꯅꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯟ ꯈꯪꯗꯕ ꯃꯈꯩ ꯐꯝꯗꯨꯅ ꯄꯥꯔꯇꯤ ꯇꯧꯔꯒ ꯊꯛꯂꯛꯄꯗꯒꯤꯗꯤ ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯁꯤꯅꯁꯨ ꯁꯥꯎꯕꯗꯒꯤ ꯑꯩꯁꯦ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯄꯅꯤ꯫ ꯑꯩꯅ ꯂꯥꯜꯂꯨꯕꯅꯤꯅ ꯑꯩꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯇꯥꯟꯊꯣꯔꯛꯄ ꯑꯗꯨꯗ ꯌꯥꯗꯨꯅ ꯑꯩꯁꯨ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯈꯣꯏꯗꯤ ꯊꯕꯛꯁꯨ ꯂꯣꯏꯅ ꯇꯧꯏ, ꯄꯩꯁꯥꯁꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯀꯥꯏꯗꯅ ꯐꯪꯕꯅꯤꯅ ꯑꯩꯅ ꯌꯨ ꯌꯣꯟꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯖꯠꯇꯣ ꯃꯈꯥ ꯇꯥꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯄꯥꯅ ꯄꯩꯁꯥ ꯊꯣꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯁꯨꯝꯅ ꯇꯧꯕ ꯅꯠꯇꯦ꯫ ꯑꯩ ꯏꯊꯟ ꯈꯛꯇ ꯑꯣꯏꯔꯕꯗꯤ ꯀꯣꯛ ꯂꯥꯎꯅ ꯁꯤꯗꯣꯛꯈ꯭ꯔꯒꯦ ꯍꯥꯏꯕꯕꯨ ꯅꯕꯥꯅꯤꯒꯤ ꯈꯜꯂꯒꯅꯤ ꯏꯃꯥꯅ ꯌꯨ ꯌꯣꯜꯂꯤꯕꯁꯦ꯫ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥ ꯍꯧꯖꯤꯛ ꯀꯔꯤ ꯊꯕꯛ ꯇꯧꯋꯣ ꯍꯥꯏꯕꯅꯣ? ꯏꯃꯥꯁꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯅꯤꯡꯕ ꯅꯠꯇꯦ꯫ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯈꯜꯂꯒ ꯆꯔꯥ ꯍꯦꯟꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯗꯕ ꯁꯥꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ꯫ ꯃꯇꯝ ꯈꯔꯗꯤ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯤꯆꯩ ꯇꯥꯔꯒ ꯌꯣꯜꯂꯒ ꯄꯩꯁꯥ ꯈꯔ ꯐꯪꯂꯕꯗꯤ ꯌꯨꯝ ꯏꯪꯈꯣꯜ ꯂꯩꯕꯃꯛꯀꯤ ꯀꯣꯟꯅꯗ꯭ꯔꯕꯁꯨ ꯅꯕꯣꯛꯈꯣꯏꯒꯤ ꯃꯅꯥꯛꯇ ꯖꯤꯔꯤꯗ ꯆꯠꯂꯒ ꯂꯩꯔꯨꯅꯕ ꯍꯥꯏꯗꯨꯅ ꯏꯃꯥꯁꯨ ꯌꯥꯝꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯗ ꯌꯨ ꯊꯛꯄꯁꯤꯡ ꯑꯁꯤꯅ ꯁꯣꯠꯈ꯭ꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯌꯥꯝꯅꯁꯨ ꯌꯥꯝꯂꯤ꯫ ꯄꯤꯊꯣꯔꯛꯎ ꯍꯥꯏꯕꯁꯨ ꯃꯆꯤꯠ ꯃꯆꯤꯠ ꯇꯧꯗꯨꯅ ꯂꯩ꯫ ꯃꯈꯣꯏꯅ ꯁꯣꯠꯂꯒ ꯊꯛꯂꯕꯅꯤꯅ ꯑꯩꯅꯁꯨ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯂꯧꯕꯗꯣ ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯣꯠꯇꯨꯅ ꯂꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯌꯨꯁꯦ ꯃꯈꯥ ꯇꯥꯅ ꯌꯣꯜꯂꯕꯗꯤ ꯃꯈꯣꯏꯁꯨ ꯇꯣꯛꯈꯤꯔꯣꯏ ꯈꯟꯗꯨꯅ ꯑꯗꯨꯝ ꯊꯥꯖꯗꯨꯅ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯂꯦꯞꯄꯨꯔꯕꯗꯤ ꯄꯩꯁꯥ ꯍꯥꯠꯂꯒ ꯇꯣꯛꯈꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯌꯣꯟꯕꯁꯨ ꯐꯪꯂꯣꯏ꯫ ꯌꯣꯟꯕ ꯇꯣꯛꯂꯕꯗꯤ ꯀꯔꯥꯏꯗꯒꯤ ꯊꯛ ꯆꯥꯒꯅꯤ? ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯎꯔꯒꯅꯤꯅꯦ ꯏꯃꯥꯅ ꯌꯨ ꯌꯣꯜꯂꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯇꯣꯛꯂꯅꯤꯗ꯫ ꯏꯆꯥꯁꯨ ꯆꯥꯎꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯨ ꯌꯣꯟꯕꯁꯦ ꯏꯀꯥꯏꯔꯅꯤꯗ꯫ ꯑꯗꯨꯅ ꯄꯩꯁꯥ ꯈꯔꯒ ꯇꯨꯡꯁꯤꯟꯈꯤꯒꯦ, ꯅꯕꯣꯛꯈꯣꯏꯔꯣꯝꯗ ꯆꯠꯄ ꯀꯣꯟꯅꯅꯕ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯍꯥꯏ꯫ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ, ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔꯕ ꯑꯋꯥꯕ ꯃꯈꯣꯏꯅ ꯎꯕꯤꯕ ꯅꯠꯇꯦ꯫
ꯃꯤꯋꯥ ꯉꯥꯡꯅꯔꯤꯕ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯅꯣꯡꯃꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯄꯤꯖꯕꯤꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯅ ꯌꯨ ꯌꯣꯟꯈ꯭ꯔꯦ, ꯄꯩꯁꯥ ꯄꯥꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯜꯂꯛꯇꯨꯅ ꯉꯥꯡꯅꯕ ꯈꯛꯇꯅꯤ꯫ ꯏꯃꯥ ꯏꯆꯥꯅ ꯑꯁꯣꯝꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯗꯤ ꯃꯈꯣꯏꯅ ꯎꯕꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯁꯤꯁꯨ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯏꯃꯥꯅ ꯈꯥꯁꯂꯦꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯔꯩ ꯑꯁꯤꯒ ꯌꯨ ꯌꯣꯟꯕꯗꯗꯤ ꯃꯈꯣꯏꯒꯤ ꯏꯖꯠ ꯂꯩꯈꯥ ꯇꯥꯏ ꯍꯥꯏꯗꯨꯅ ꯏꯃꯥꯕꯨ ꯇꯥꯟꯊꯣꯔꯛꯄ ꯉꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯩꯃꯅꯤ ꯍꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯠꯂꯩ ꯆꯥꯛꯂꯩ ꯑꯁꯤꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯈꯣꯏ ꯂꯩꯈꯥ ꯇꯥꯗꯕ꯭ꯔꯥ? ꯏꯃꯥꯅ ꯌꯨ ꯌꯣꯟꯕ ꯑꯗꯨꯒꯤ ꯅꯃꯥ ꯂꯧꯔꯒ ꯇꯥꯟꯊꯣꯔꯛꯄꯅꯤ, ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅꯁꯨ ꯍꯥꯏ꯫ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯑꯁꯤꯗꯤ ꯑꯉꯥꯡꯒꯤ ꯋꯥ ꯅꯠꯇꯦꯀꯣ, ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ꯫ ꯏꯃꯥꯅ ꯂꯣꯏꯅ ꯐꯅꯕ ꯊꯣꯛꯄ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯗꯅꯕꯁꯨ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯁꯨ ꯈꯪꯏ ꯑꯩꯁꯦ ꯆꯥꯎꯁꯤꯜꯂꯛꯂꯕꯅꯤꯅ ꯌꯨ ꯌꯣꯟꯕ ꯃꯐꯝꯗꯕꯨ ꯀꯌꯥꯝ ꯐꯕ ꯃꯤ ꯆꯪꯉꯛꯀꯗꯒꯦꯅꯦ, ꯑꯉꯥꯎꯕ ꯉꯥꯛꯇꯅꯤ ꯆꯪꯉꯛꯀꯗꯧꯔꯤꯕꯁꯦ, ꯑꯗꯨꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯀꯔꯟ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯕꯗꯣ ꯏꯃꯥꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯃꯥꯁꯨ ꯇꯣꯛꯂꯒ ꯏꯕꯣꯛꯈꯣꯏꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯁꯤꯅꯤ꯫ ꯌꯨ ꯌꯣꯟꯕ ꯇꯣꯛꯂꯒ ꯏꯕꯣꯛꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯗꯧꯕꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ, ꯆꯥꯎꯔꯛꯂꯕꯅꯤꯅ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯎꯔꯒ ꯑꯩꯁꯨ ꯁꯪ ꯃꯆꯥ ꯑꯗꯨꯒꯤ ꯗꯔꯤꯗ ꯐꯝꯂꯒ ꯁꯤꯜꯂꯤꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯤꯅ ꯆꯠꯅꯔꯤꯕ, ꯁꯦꯠꯅꯔꯤꯕ, ꯆꯥꯅꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯒ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯅꯩ꯫ ꯁ꯭ꯀꯨꯜ កាಗೆ, ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯉꯝꯗꯕꯅꯤꯅ ꯃꯌꯥꯝꯅ ꯆꯠꯅꯈ꯭ꯔꯤꯕ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒ ꯍꯥꯟꯅ ꯒꯥꯔꯤ ꯆꯠꯃꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯑꯩꯈꯣꯏꯗ ꯃꯔꯛ ꯃꯔꯛꯇ ꯍꯦꯛ ꯍꯦꯛ ꯂꯥꯛꯏ꯫ ꯏꯃꯥꯅꯁꯨ ꯃꯥ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯏꯃꯥꯒꯤ ꯃꯄꯥꯝꯂꯣꯝꯗ ꯄꯥꯎ ꯌꯧꯅꯕ ꯍꯥꯏꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯄꯤꯕ ꯑꯃꯗꯤ ꯄꯥꯎ ꯀꯌꯥꯁꯨ ꯇꯝꯃꯤ꯫ ꯏꯕꯣꯛꯈꯣꯏꯔꯣꯝꯗꯒꯤ ꯄꯣꯠꯆꯩ ꯄꯤꯔꯛꯄ ꯑꯃꯗꯤ ꯄꯨꯔꯛꯄ ꯄꯥꯎ ꯈꯨꯗꯤꯡꯃꯛꯁꯨ ꯃꯥꯅ ꯄꯨꯗꯨꯅ ꯏꯃꯥꯗ ꯂꯥꯛꯂꯒ ꯍꯦꯛ ꯍꯦꯛ ꯇꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯕꯥꯒ ꯇꯤꯟꯅꯔꯝꯕ ꯀꯀꯥ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯥꯅ ꯑꯩꯈꯣꯏꯁꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯅ ꯂꯩ ꯍꯥꯏꯕꯗꯣ ꯕꯨꯕꯣꯛꯈꯣꯏꯔꯣꯝꯗ ꯍꯥꯏꯗꯅꯕ ꯍꯥꯏꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯤꯟꯅꯩ꯫ ꯕꯕꯥꯒ ꯇꯤꯟꯅꯔꯤꯕ ꯀꯀꯥ ꯑꯗꯨꯅꯗꯤ ꯅꯣꯏꯒꯤ ꯌꯨꯝꯂꯩ ꯀꯔꯩꯁꯦ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯩꯅ ꯆꯠꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯆꯠꯂꯒ ꯅꯈꯣꯏ ꯑꯥꯗ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯍꯣꯏ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯌꯥꯎꯒꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯎꯈꯤꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯌꯥꯗꯕꯅꯤ꯫ ꯀꯀꯥꯗꯨꯁꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ, ꯃꯥꯅ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯅꯅꯥꯎꯒ ꯏꯕꯥꯅꯤꯒꯤ ꯐꯤꯔꯣꯟ ꯐꯥꯔꯣꯟ, ꯆꯥꯅ ꯊꯛꯅꯕ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯗꯨꯅ ꯍꯦꯛꯇ ꯄꯨꯕꯤꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯑꯍꯟꯕ ꯁꯦꯠ ꯆꯥꯗꯨꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯦ, ꯌꯨ ꯌꯣꯜꯂꯒ ꯃꯆꯥꯁꯤꯡ ꯑꯁꯦ ꯑꯅꯧ ꯑꯅꯧꯕ ꯁꯦꯠꯍꯟ ꯆꯥꯜꯍꯟꯗꯨꯅ ꯇꯧꯍꯜꯂꯦ꯫ ꯁꯣꯝꯗꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯌꯨꯗ ꯂꯣꯏꯅ ꯉꯥꯎꯗꯨꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯍꯨꯞꯇꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯏ, ꯌꯨ ꯌꯣꯟꯕ ꯇꯣꯛꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯩꯈꯣꯏꯗꯤ ꯄꯤꯛꯂꯤꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯏꯃꯥꯁꯦ ꯆꯤꯡꯊꯣꯛꯂꯒ ꯃꯈꯣꯏꯅ ꯃꯁꯝꯕꯨ ꯐꯣꯏꯕꯤꯕꯅꯦ, ꯐꯨꯕꯨ ꯐꯨꯕꯤꯕꯅꯦ, ꯀꯌꯥ ꯑꯃꯁꯨ ꯇꯧꯕꯤꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯁꯨ ꯌꯨ ꯌꯣꯜꯂꯨꯕ ꯀꯧꯕꯅꯤꯅ ꯃꯈꯣꯏꯅ ꯉꯥꯡꯗꯨꯅ ꯐꯨꯗꯨꯅ ꯆꯩꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯃꯈꯣꯏꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯂꯒ ꯆꯩꯕ ꯌꯥꯕ ꯆꯩꯔꯝꯂꯕꯁꯨ ꯏꯃꯥꯗꯣ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗꯗꯤ ꯀꯞꯇꯕ ꯁꯥꯗꯨꯅ, ꯅꯥꯗꯕ ꯁꯥꯗꯨꯅ ꯃꯁꯝ ꯃꯅꯥ ꯑꯗꯣ ꯆꯦꯠꯅ ꯑꯃꯨꯛ ꯄꯨꯟꯁꯤꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯏꯁꯤ ꯁꯤꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯏꯃꯥꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯀꯞꯄꯗꯣ ꯑꯩꯁꯨ ꯈꯪꯏ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯥꯛꯇꯨꯅ ꯏꯃꯥꯗ ꯐꯨ ꯆꯩꯕꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯛꯏ꯫ ꯅꯨꯄꯤ ꯄꯨꯂꯤꯁ ꯀꯌꯥ ꯑꯃꯁꯨ ꯄꯨꯔꯛꯇꯨꯅ ꯏꯃꯥꯁꯦ ꯇꯞꯇꯥꯈꯩ ꯐꯨꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯨ ꯂꯩꯕꯁꯤꯡ ꯑꯗꯨꯁꯨ ꯄꯨꯊꯣꯛꯇꯨꯅ ꯊꯨꯒꯥꯏꯔꯤ, ꯑꯗꯨꯒ ꯌꯨꯝꯗꯨꯁꯨ ꯈꯔ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯏꯃꯥꯕꯨꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯒ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯔꯝꯃꯤ꯫ ꯃꯁꯝ ꯑꯗꯨꯁꯨ ꯀꯥꯇꯤꯅ ꯆꯞ ꯆꯞ ꯀꯛꯊꯠꯂꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯑꯉꯥꯎꯕꯤꯒꯨꯝꯗꯨꯅ ꯊꯜꯂꯝꯃꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯕꯗꯒꯤ ꯏꯃꯨꯡꯗꯒꯤ ꯐꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯏꯃꯥꯗ ꯀꯣꯟꯁꯤꯜꯂꯒ ꯀꯞꯄꯤ꯫ ꯏꯃꯥꯁꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯝꯕꯅꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯆꯦꯟꯊꯣꯔꯛꯂꯒ ꯀꯣꯜꯂꯒ ꯀꯞꯄ ꯑꯗꯨꯗꯒꯤ ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯑꯔꯣꯏꯕꯤ ꯃꯈꯩ ꯀꯥꯏꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯐꯠꯇꯕꯒꯤ ꯆꯥꯡꯗ ꯏꯃꯥꯅ ꯅꯍꯥꯟꯗꯒꯤ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯃꯛꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯃꯨꯟꯗꯨꯅ ꯄꯨꯈꯤ꯫
ꯃꯈꯣꯏꯗꯤ ꯍꯔꯥꯎꯔꯕꯅꯤ, ꯐꯨꯔꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤꯗꯣ꯫ ꯏꯃꯥꯗꯤ ꯅꯨꯃꯤꯠꯇꯨꯃꯁꯨ ꯆꯥꯛꯁꯨ ꯆꯥꯗꯦ, ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩ꯫ ꯑꯩꯅ ꯊꯦꯝꯂꯕꯁꯨ ꯌꯥꯗꯦ꯫ ꯅꯅꯥꯎꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯃꯥꯅ ꯁꯨꯝꯕꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯐꯅ ꯀꯨꯏꯅꯗꯤ ꯇꯨꯝꯗꯕꯤꯗ ꯏꯃꯥꯒ ꯑꯗꯨꯝ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ ꯑꯩꯅ ꯎꯏꯊꯔꯨꯕ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯒꯤ ꯎꯆꯦꯛ ꯋꯥꯌꯥ ꯈꯣꯡꯂꯛꯄ ꯃꯈꯣꯟ ꯇꯥꯔꯛꯄꯗ ꯍꯧꯒꯠꯂꯛꯄꯗꯗꯤ ꯏꯃꯥꯗꯣ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯑꯗꯨꯝꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗꯗꯤ ꯈꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯣꯏꯀꯞ ꯀꯞꯄꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯒꯤ ꯇꯥꯟꯖꯥꯅꯤ꯫ ꯃꯤꯁꯤꯡꯁꯨ ꯑꯌꯥꯝꯕꯅ ꯑꯃꯠꯇ ꯍꯧꯒꯠꯅꯗ꯭ꯔꯤ꯫ ꯋꯥꯀꯤꯡ ꯆꯠꯂꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯔꯅ ꯑꯩꯅ ꯊꯣꯡ ꯍꯥꯡꯇꯣꯛꯂꯒ ꯂꯥꯎꯕꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯈꯣꯏꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗꯒꯤ ꯄꯥꯎ ꯃꯊꯪ ꯃꯊꯪ ꯄꯤꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥꯕꯨ ꯃꯊꯛꯇꯒꯤ ꯂꯧꯊꯔꯦ꯫ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯅꯍꯥꯟ ꯃꯈꯩ ꯆꯪꯉꯛꯇ꯭ꯔꯕꯁꯨ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯕꯅꯤꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯏꯃꯥꯕు ꯌꯨꯝꯗ ꯄꯨꯁꯤꯜꯂꯒ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯇꯧꯅꯕ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯅꯔꯛꯏ꯫ ꯑꯩꯁꯨ ꯌꯥꯝꯅ ꯄꯦꯟꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯈꯤꯗꯦ꯫ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯅ ꯌꯨꯝꯗ ꯄꯨꯁꯤꯟꯗ꯭ꯔꯒ ꯁꯤꯔꯒꯅ ꯀꯩꯗꯧꯕꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯒꯗꯣꯏꯅꯣ? ꯏꯃꯥꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯌꯥꯝꯅ ꯋꯥꯅ ꯁꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯔꯣꯏꯕ ꯃꯉꯝꯗꯣ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯌꯥꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯐꯩ ꯍꯥꯏꯒꯦꯔꯥ ꯐꯠꯇꯦ ꯍꯥꯏꯒꯦꯔꯥ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯆꯥꯅꯤ꯫ ꯃꯈꯣꯏꯅ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯎꯕꯅꯤ ꯈꯜꯂꯗꯨꯅ ꯑꯩꯁꯨ ꯏꯃꯥꯕꯨ ꯄꯨꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯡ パꯏꯗꯨꯅ ꯀꯟꯅ ꯌꯥꯟꯗꯨꯅ ꯂꯩ꯫ ꯑꯩꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯇꯧꯅꯕ ꯄꯨꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯗꯤ ꯆꯤꯔꯤꯗ ꯂꯩꯈ꯭ꯔꯤꯕ ꯏꯕꯣꯛꯈꯣꯏ ꯑꯃꯗꯤ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯥꯁꯨ ꯄꯥꯎ ꯇꯥꯗꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯂꯥꯛꯏ꯫ ꯏꯃꯥꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯁꯪ ꯃꯆꯥ ꯑꯗꯨ ꯁꯤꯗꯣꯛꯇꯨꯅ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯕꯨꯅ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯀꯥꯈꯣꯏ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤꯁꯨ ꯂꯩꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯜꯂꯕꯁꯨ ꯇꯟꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯂꯩ꯫ ꯅꯣꯡ ꯉꯥꯟꯕꯒ ꯕꯕꯥꯒ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕ ꯑꯗꯨ ꯂꯥꯛꯏ꯫ ꯃꯥꯁꯨ ꯌꯥꯝꯅ ꯀꯞꯄꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯎꯔꯒ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯀꯞꯆꯩ꯫ ꯑꯗꯨꯒ ꯀꯀꯥ ꯑꯩꯈꯣꯏ ꯄꯨꯕꯤꯌꯣ, ꯀꯀꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯃꯊꯧ ꯃꯉꯝꯗꯣ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯄꯨꯔꯒ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯐꯖꯗꯦ꯫ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯕꯥꯅꯤꯕꯨ ꯀꯀꯥꯅ ꯁꯣꯏꯗꯅ ꯄꯨꯔꯒ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅꯁꯨ ꯍꯣꯏ ꯀꯀꯥ, ꯅꯪ ꯁꯣꯏꯗꯅꯗꯤ ꯂꯥꯛꯎꯀꯣ ꯍꯥꯏꯔꯒ ꯀꯀꯥꯁꯨ ꯏꯕꯥꯅꯤꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯤ ꯑꯆꯥꯄꯣꯠ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯈꯤ꯫ ꯑꯩꯈꯣꯏꯅ ꯁꯣꯔꯥꯠ ꯃꯅꯨꯡꯗ ꯀꯀꯥꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯅ ꯂꯩꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯅꯕ ꯑꯃꯁꯨ ꯇꯥꯈꯤ꯫ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯪ ꯑꯗꯨꯒꯤ ꯃꯄꯥꯗ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯅꯣꯡ ꯐꯥꯗꯣꯛ ꯐꯔꯛ ꯇꯥꯗꯨꯅ ꯆꯠꯄ ꯌꯥꯎꯕ ꯃꯤꯁꯤꯡꯗ ꯑꯃꯨꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯊꯦꯡꯅꯔꯛꯏ꯫ ꯌꯦꯡꯗ ꯌꯦꯡꯁꯤꯜꯂꯨꯔꯒꯅ ꯑꯃꯨꯕ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯏꯟꯅꯔꯛꯄꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯑꯁꯨꯝꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯒꯤ ꯊꯋꯥꯏꯗꯨꯅ ꯇꯝꯅꯔꯛꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯅꯔꯛꯏ꯫ ꯏꯃꯥꯒꯤ ꯁꯣꯔꯥꯠ ꯃꯅꯨꯡ ꯐꯥꯎꯕ ꯀꯀꯥꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯐꯝꯗꯤ ꯈꯪꯗꯦ꯫ ꯄꯤꯛꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯏꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄ ꯁꯪ ꯃꯆꯥ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯣꯏ ꯅꯤꯡꯖꯩ꯫ ꯃꯌꯥꯝꯅꯗꯤ ꯚꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯂꯛꯅꯕꯤꯔꯤꯕ, ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅꯗꯤ ꯃꯆꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇꯦ꯫ ꯃꯤꯅ ꯊꯦꯡꯅꯔꯒ ꯚꯨꯠꯅꯤ ꯍꯥꯏꯅ ꯀꯤꯔꯕꯁꯨ ꯑꯩꯗꯤ ꯑꯍꯤꯡ ꯍꯧꯒꯠꯇꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯌꯦꯡꯕ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯊꯣꯛꯄ ꯃꯇꯝꯗꯗꯤ ꯊꯦꯡꯅꯗꯦ꯫ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯌꯨꯝꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯀꯞꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯏꯃꯥꯒꯤ ꯁꯣꯔꯥꯠꯁꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯕꯕꯥꯒ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯂꯥꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯀꯀꯥꯈꯣꯏꯗ ꯍꯥꯏꯔꯝꯂꯒ ꯕꯕꯥꯒ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯀꯀꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤ ꯏꯃꯥꯒꯤ ꯃꯄꯥꯝ ꯖꯤꯔꯤꯒꯤ ꯕꯣꯕꯣꯛꯈꯣꯏꯗꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯒꯤꯅꯤ ꯍꯥꯏꯕꯗ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯗ ꯃꯥꯒꯤ ꯃꯄꯥꯝꯗ ꯆꯠꯄꯗ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯄꯨꯗꯅ
ꯏꯁꯥꯗ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯔꯤꯁꯨ ꯄꯨꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯖꯤꯔꯤꯒꯤ ꯕꯨꯕꯣꯛꯈꯣꯏꯗꯨꯁꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯅ ꯂꯩꯕꯅꯤꯅ ꯏꯃꯥꯒꯤ ꯁꯣꯔꯥꯠ ꯐꯥꯎꯕ ꯌꯥꯎꯕ ꯂꯥꯛꯄ ꯉꯝꯗꯦ꯫ ꯁꯣꯔꯥꯠ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯕꯨ ꯄꯨꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯏꯕꯣꯛꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯁꯣꯔꯥꯠꯁꯨ ꯂꯣꯏꯔꯕꯅꯤꯅ ꯀꯀꯥꯅ ꯏꯕꯥꯅꯤ ꯕꯨꯕꯣꯛꯈꯣꯏꯒꯤ ꯃꯅꯥꯛ ꯇꯥꯅ ꯄꯨꯕꯤꯔꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯄꯁꯨ ꯐꯪꯗꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯀꯥꯗꯨꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄꯅꯤꯅ ꯍꯥꯟꯅ ꯏꯃꯥꯒ ꯑꯩꯈꯣꯏꯒꯅ ꯂꯩꯔꯝꯕ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯀꯀꯥ ꯂꯥꯛꯄ ꯃꯇꯝ ꯉꯥꯏꯗꯨꯅ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯍꯪꯖꯩ꯫ ꯀꯀꯥꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯣꯜꯂꯦꯗ, ꯅꯪꯇ ꯐꯥꯎꯕ ꯄꯤꯁꯛ ꯄꯤꯛꯅ ꯆꯠꯈꯤꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤꯁꯨ ꯗꯃꯥꯗ ꯐꯥꯔꯦ꯫ ꯅꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝꯐꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯁꯨ ꯁꯥꯔꯦ, ꯃꯌꯥꯝꯒꯤ ꯀꯩꯊꯦꯜ ꯐꯝꯐꯝ ꯑꯣꯏꯅꯔꯦ꯫ ꯑꯩꯁꯨ ꯆꯠꯄꯕꯨꯗꯤ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤꯗ, ꯑꯗꯨꯒ ꯆꯠꯂꯨꯔꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝꯐꯝ ꯑꯗꯨ ꯄꯨꯡꯑꯣꯟ ꯑꯣꯟꯗꯨꯅ ꯂꯩꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯐꯥꯎꯕ ꯈꯪꯍꯧꯗꯦ꯫ ꯏꯃꯥꯒ ꯕꯕꯥꯒꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯂꯒ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯆꯠꯄꯕꯨꯗꯤ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯔꯔꯣꯏ꯫ ꯆꯠꯂꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯀꯔꯤꯃꯠꯇ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯕꯕꯥꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯀꯀꯥ ꯑꯗꯨꯗꯒꯤ ꯃꯔꯛ ꯃꯔꯛꯇ ꯄꯥꯎ ꯍꯪꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯋꯥꯖꯔꯛꯂꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯕꯣꯕꯣꯛꯅ ꯌꯣꯛꯄꯤꯔꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯖꯔꯤ꯫ ꯑꯁꯨꯛ ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯕ ꯑꯋꯥꯕ ꯋꯥꯈꯜꯁꯤꯡ ꯑꯁꯦ ꯈꯜꯂꯒꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯈꯜꯂꯔꯣꯏ ꯀꯥꯎꯊꯣꯛꯂꯒꯦ ꯈꯜꯂꯨꯕ ꯃꯤꯀꯨꯞꯇꯅ ꯍꯦꯟꯅ ꯅꯤꯡꯁꯤꯡꯕꯁꯨ ꯍꯦꯜꯂꯛꯏ꯫ ꯏꯅꯥꯎꯅꯨꯄꯥꯗꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯛꯂꯤꯕꯅꯤꯅ ꯃꯥꯗꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯀꯔꯤꯁꯨ ꯈꯪꯖꯗꯦ꯫ ꯏꯃꯥꯒꯤ ꯃꯃꯥ ꯕꯨꯕꯣꯛ ꯑꯁꯤꯗ ꯃꯥꯗꯤ ꯃꯃꯥ ꯃꯃꯥ ꯍꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯀꯧꯔꯤ꯫ ꯀꯥꯎꯔꯒꯦ ꯈꯜꯂꯨꯕ ꯃꯤꯀꯨꯞꯇ, ꯆꯤꯡꯊꯛ ꯑꯁꯤꯗꯒꯤ ꯇꯝꯄꯥꯛ ꯂꯝꯗꯝ ꯂꯣꯝꯗ ꯌꯦꯡꯊꯕ ꯃꯤꯀꯨꯞꯇ ꯊꯣꯛꯈ꯭ꯔꯤꯕ, ꯃꯤꯠꯃꯥꯡꯗ ꯁꯪ ꯁꯪꯅ ꯎꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯉꯁꯤꯗ ꯊꯣꯛꯂꯕꯣꯏ ꯅꯤꯡꯗꯨꯅ ꯃꯤꯠꯁꯤꯗ ꯄꯔꯦꯡ ꯄꯔꯦꯡ ꯎꯕ ꯍꯧꯔꯛꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅꯤ꯫ ꯊꯃꯣꯏꯗ ꯄꯨꯕ ꯋꯥꯔꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯊꯣꯛꯂꯒ ꯈꯖꯤꯛ ꯈꯛꯇꯪ ꯑꯣꯏꯔꯕꯁꯨ ꯌꯥꯡꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤꯌꯥꯔ ꯇꯧꯖꯈꯤꯕꯅꯤ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫